Bismillahi r-Rahmani r-Rahim. Eikhoigi nungsiraba Rasul sallallahu alayhi wa sallam na Allah Rabbul Izzat tahay ma abadanaka haqqa ibadati. Ya Allah ay nahak ki ibadat nahak na pamba mawong da tawbang ngamde. Nungsijarba hajrasing Eikhoina khoidi karamba makhan gi miyoy Allahgi Rasul sallallahu alayhi wa sallam na faoba Allahgi apamba mawong da ibadat Touba ngamjade haina haire Eikhoidi Allahgi apamba da kayam yam na ibadat Tougani aduna Eikhoigi damaktadi khwaigi zaruri oiba poti matam khuding magda Eikhoi Allah da Touba amadi Allah da haijaba Eikhoina afaba ibadat Tourabasu ya Allah nahakna kabul tawbiyu amade Eikhoina guna tawrabasu Allah da ngakpiyu haina haijaba asi zaruri ni